Image walk the ming tabiri basumbo yumnam anuradha devinay kono na krumzari. Hawjak maro eba pauda Sandena birthday thoram pangthokre. Numinini sathakadaba Gurumayum Akshay Kumar Sharma ge solo art exhibition asidage hodokre. Southern Tribe Demand Committee na taliba demand chingmitami machimana oibage nuksinabage mari hena phaganaba khongthangni haina MLA Santinal pondokre. Loinana Congress manangda bhab danadaba karimata leite kariguma madulerabadi Rajasthan da oikhiba phibamba adu orakani hana Himachal Pradesh ke Chief Minister Sukhvinder na haikre. House of Power Sanona Bizari Chief Judicial Magistrate Court Chanen hangdokiba numit ahanba birthday gi tharam ngasai Sandan District Bar Association Manipur na sintuna CJM Court Complex Sanena pangthokre. Manipur High Court ki Chief Justice PB Sanjay Kumar amadi mahagi Loinaba Manipur High Court ki Justice AB Mona Sarugyaduna pangthokiba ngasage birthday ki thoramba aduda High Court Bar Association ke President Senior Advocate N Ibomsa Ambagi President P Tomsa Chandigarh District Bar Association ke President Retired Reportson amadi Vice President Advocate Osbert Kalingna atoiba mitung sing oina saruyaki. Chief Judicial Magistrate Court Chandan hangdokiba sahi tara mapung pharakpaga mari lainana ahanba oina pangthokpa birthday gi ngasi tharampa aduda Chief Justice PB Sanjay Kumana mahage waral piraduna hai haukiba sahi lisangani tarani thoigi December ge tang taranipanda mahangna hangdokiba Chief Judicial Magistrate Court Sandinge Housing Quarter Oriba Building asigi phibam asuke matik soklamba asilaiba thibani atuba matamda state government ka khanaduna renovation tawna bohnagani haike mana makata na law practice tawriba singbo puning thawgaladuna simpam ase yamna sautok saningai oiba simpam amani haike. The legal profession, as you all know, is called a noble profession. The practice of law, medicine and divinity are known as noble professions, but the credit is given to Cicero, a Roman statesman, lawyer and philosopher who first said that the practice of law is a noble profession. Tharamaduga mari lainana Advent Christmas ke tharam amasu Chief Justice PB Sanjay Kumana ke kaktuna pangthokpaga loinana jagoi isagi tharom kya su pangthokhi. Christian Lining Saprasangi Sauraba Kumai Christmas na lakpaga mari lainana ngasai Hill Tribe and Council STC Morena Advent Christmas ke tharom ngasai Border Town Oiriba Moreda pangthokrai. Tharom da Maite Council More Tamil Sangam All Community Organization Manipuri Muslim Council Gorkha Samaj Seva Samiti KSO More MYC KWUHR Moria Pastor Fellowship Amadi SDC Unit ke leaders na saruvyaki. Loinana Fib Assam Rifle ke Commandant Colonel Raza Israel, Deputy Commandant Mahesdat, ADC Sandenge former Chairman Lukosai Zhou, former ADC member Cecilia Geneva Haukev, Moria Town Committee ke co-convener Yauke. Ngasigi Thoramda Moria Pastor Fellowship ke Secretary Reverend KK Hakhaugen Gangtena Miam da Christmas ke pausen piki. Lamdab sida masana masagi thabak suzanduna miyoy kya thabak ke bideba entrepreneur kya da sendoi yaw da basal ke tembang pituna lapagi manung channa ngasisu langthaban kendra ke MLA Karam Samna magi langthaban kendra ke manung channa leiriba sajing mairang khongda leiba masagi gimda tonga tongamba entrepreneur kya da salge tembang kusanabagi tharama amapang thokrai Tharanga mari lainana MLA Karam Samna hai tauriba thabak aduda aina lawpham thopa daite adu lauragadi Manipur saukhat pakhunai ama oigane haibagi wakhalonda hairiba thabak ase sathabani
Ningana batawdana sangsilaba thabak aduda thawai hasang yauna honarabadi mai paktad ningai leiroi haina mana makata ki entrepreneur sing asana thamoi sengba kaloinana tawdagliba thabak asida yenglaga asawa phama amasu sinabagi thabakso paikhalagani phundoki aduna youth development council na silaga thabaksia mai pangna hadi hoji chathari aduna mayam sina pikhalukpasina akoina collection tawraga mi se matang pirakpani aduna sili langi ban harol sin sigi interest hoji se achauba farm ma akoina moida sinabagi hadi tanja hoji lai aduna chajai nauja akoi chaukhat palamdam ma chaukhat pa jaga ma hadi oina na bohona ba kanda ai gi responsibility se akoina kauthopa yadi Pundri Battalion Assam Rifle na headquarter IGAR South ke Miyang Makada Assam Rifles Public School singi Mahiru singi oiba atin bakhongsa ke educational tour ama ngarang sinduna satkre educational tour adu Impal ge Kangla Fort amasung War Memorial da satki tour adu da class 6 tage 10 phawge Mahiru marphuma panamasung ozataret saruya ke tour adu da Mahiru shinda itihasik oidaba Kangla Fort amasung Kanglai Park ke Lengak Sasange Mari Lainabasing Mahiro Shinda Suwainat Kangangke Singzu Festival 2022 ge Mangoinana ngase ayopung tarataba matamda Festival Committee ge Chairman PB Mulana Lusangduna Haingang Kendra ge Manungta Labor Children Home anige angang chamaga tararomda polangkya khudontam kre Festival Committee ge Chief Convener L Bobby Convener Rakesh Naurembe Advisor KK Wahengbam Finance Secretary Waikomp Bihari Assistant Finance Secretary Kunjesor Mangsatabam Media Coordinator Uzaisuro Kaibamba Amadi Programba Coordinator Surendra Ningombana Chingba Madu Eva Committee ge members sing na sarugi aduna pagthokiba ngasige tengbang sing adu Asan Bingaida Leiba Leo Makol Poire Nawakond da Leiba Angang Kuntra Amadi Luang Sangbam Awang Leikai da Leiba Carmel Jayoti da Leiba Angang Maripu Punna Angang Chamakatara Romda exercise book pen pencil Amadi Asa Ataksan Kudon Tamke Sindirim Honge Angang Singda Kudon Potambagi Tharampa Aduga Mari Lainana Festival Committee ge Chairman PB Mala Devina Haikibada Sindrent Home da Lai Haiduna Angang Singna Kaidonungda Wakal Sontarwidabane Home Asi Isage Aseng Bayumne Haina Khangadabane Sindren Home da Ladiba Angang Sangi Talent Sing Uthong Nabagi Kudum Saba Sangjo Festival Manung da Piragane Lamdam Sigi Sindren Home ge Angang Sangi Marakta Masage Haitoi Sing Toibe Sing Lebang Miam da Uningba Ledagati Festival Committee da Pau Bibita Payagani Haiki Tamil Nadu da Leiba Artist Village Kumna Lamdama Asage Chingna Tragatamda Amatham Labadi Lamdama Asage Artist ke Haitoi Sing Toiba Kea Sing Henamapung Pana Tabak Tawada Mai Papa Ama Oigani Haina Lalikala Academy Awarded Professor Thoiding Zamba Tombina Kondokre Department of Art and Culture Complex Art Gallery da Naminini Chatagadaba Suite Memory Memorable Event and the Place of Manipur 2022 Hainimington Ba Gurumayom Asikumar Sarmage Solo Art Exhibition da Thoiba Mitungland to Oina Sarugi Yaraduna Mahana High Lamda Masagishu Art Khaki Oiba Mapam Ama Semgatuna Artist Singna Pinning Liba Pausan Kaya Mapungpana Piba Ngamnanaba Tabak Lokat Pachumgane Layapa Gurumayapa Asikumargi Kuyek Makar Asi Puadida Lehorakataba Ata Ama Oihoragani Masiyamna Belu Leiba Mahakaki Amakagni Pundoki Taramadada Professor Nomaitim Tombi, former President Manipur Sahitya Parisad Amadi Laisram Motu Chandra Singh, retired Principal Impal Art College na Taramapu Amadi Akanaba Mitunglan Oina Saruyaki. Sumana Gari Dorismana, the Dorismana, you don't come here. Think that you can be American. Could you tell them what we are doing? A business is no. But see, I anybody, Yamina, Kamira, this is done everywhere. Ako kung daw, ako kung daw, ay kung mga kasi physical way mo yung takkan ito. Nina kanila artista pa na, layapa na, sayari pa na, kabi mo na, wawag doon sa mga pwede. Sayari, nagawin sayari, pwede, nagawin. Kabita doon pa na hindi na pamilya. Sayari ito po, yung dahil na popular o ito ba niya, ang amil ito kang kasi manggi. Ako yung
ꯈ꯭ꯋꯥꯏꯗꯒꯤ ꯁꯨꯝ ꯈꯪꯗꯕ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯄꯦꯇꯤꯡꯗꯨ ꯌꯦꯡꯉꯩ ꯈꯪꯗꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨ ꯃꯁꯤꯗ ꯑꯇꯣꯞꯄ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯅꯦꯕ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯑꯦꯀꯥꯗꯦꯃꯤꯛ ꯑꯣꯏꯁꯤꯜꯂꯦ Scheduled Tribe Demand Committee Manipurna Taliba Demand Asi Yamna Matang Chai Puaridage Lemina Raklaba Jingmi Tanmi Anige Machimana Oibagi Nuksanabagi Mari Adu Henna Paganaba Kongtangni Haina MLM Moirang Tongam Santina Pondokre Wapamasing Asi STDCMna Maitei Mitebo Scheduled Tribe Oigadabane Haina Manipurgi Hausik Ladiba Minister Amadi MLA Singi Yum Amadi Quartada Ngasiga Tharaga Punna Kuntaruk Suba Oina Sangsalapa Memorandum Pisin Bage Kongzangda Haikibane MLA Tongam Santina Makatana Haikibada Puaridage Jingmitami Machim Manauni Haina Yamna Nungsinana Lerapa Adu Dharma Tongan Tongana Jakibana Maram Oiduna Chahicha Karagi Mamangdagi Nungsinabage Marida Palla Ama Thankiduna Matam Khara Lapthoklore Adubu SDDCMna Hausak Taliba Demanta Asina Lapthokloraba Machin Manau Oibagi Mari Adu Amu Sesina Lenanabki Tanza Amani Haina Lozai Pongdoke Ngasagi Memorandum Pisanba Aduda SDDCM Gezanen Secretary Ke Bogendra Sit Kege Moirang Kendra Apunba Loop Kankal Moirang Kendra Apunba Marapaibi Ima Loop Mampil Hung Sidaba Lining Call Kayan Pabi Hydaba Lupsenka Asagi Maru Eva Tomikiasu Saduyaki CDN Billion Sinha Honorable Chief Minister Manipurna Su Akugi Puna Isigi Bazaar Singi Wakalo Tanbiraga Amadi Puna Isi Tungi Vision Genbiraga Sweden Loki Mahak Abadi Mahaki Sarkar Sila Puna Isigi Oiva Asingwa Saktamamagi Role Amakati Mahaki Tawdang Amakati Lowkatni Heavy Tazabado Sing Billion Lady Lajay Heavy Pumps. Coalition Against Drug and Alcohol Kada Amadi Nubi Samasna Landamasagi Tongan Tongamba Maira Paibi Lupsinga Kusamna Duna Manipur Lengangna Yu Sungba Yonbagi Athingba Loktokiba Wadeb Handu U Haina Jatharakliba Kongsangi Manung Chanang as Impal Iski Tongan Tongama Mapam Anida Wakami Pampangkre Ngasi Wakan Mi Pampangkiba Mapam Senka Adudi Impal East District Kundra Pump Mayai Lekagi Lining Tow Panganba Harapom Community Hall Amadi Noi Awang Lekai Community Hall da Chatakibani Wakan Mi Pampa Adu Lekai Ani Asige Maira Paibi Singna Kada Nubi Samasga Punna Sinduna Pamki Wakan Mi Pampa Aduda Sarugi Yakiba Singna Manipurda Yusungba Amadi Yonbagi Awaba Piba Yaroi Cabinet ki Warepa Handu U Amasung Manipur Miyam Yudaki Kalu Haiba Kolau Sanglauke Wakami Pampa Aduda Saduya Kiba Marapaibi as Santibalana Manipur Asi Yu Yonba Amadi Sungbagi Athingba Lairaba Pawa Legana Mathau Pazana Taudabana Marampo Eraga Ngase Pawa Thingmangamdri Masina Marampo Eraga Manipur Asi Yugi Saiting Panglabari State Ama Oiduna Lukrabi Kya Leba Amadi Crime Kya Thogleba Lamamane Asaguma Matamasida Lengana you legalize Taunaba Honaba Asi Yabangamloi Maramasina Lenga Kipireb Ase Handukta Bataragadi Kada Amadinipi Samasda Changsalapa Kongsangasida Lekai Miamna Su Sawakani Haiki Ngasi Assam ge Kasar District ke Manung Channa Leiba Ringun Long Village My House shall be called the House of Prayer Haibagi Thimda Ringun Long Baptist Church BCUI Jelerong Baptist Church ke Pastor Reverend Sinkyu Luanang Gonmei na Church Amaribon Kaktuna Hangdokre Ngasigi Church Hangdokgi Tharompaduda Reverend Dr. Lamdeng Pamai Pastor Emeritus Jelerong Baptist Church Reverend Sinkyu Luanang Gonmei Pastor Jelerong Baptist Church Reverend Sinkyopo Riangmai Pastor John Baptist Amade Reverend John Kim Pamai Associate Pastor ZB Shina Das the Punky Ngasigi Thorampa Aduga Marilena John Baptist ki Namne Pigna Haikibada Rigun Long Ka Haidiba Kuna Asil is a Matamapan Murubudra Taruktagi Hauna Kuna Asida Miamna Kundaba Hauduna Rani Colony Haina Kangarabane Hausina Kuna Asida Yimna Contra Directa Duna Lady
ngasi church ama nauna amuk dedication tawjabani aduga ngasi dage hauna church asibu isona thousand biba church ama oirasano aduga kuna asibusu isona konbidana harau tayamna nungaina lehan biba oirasano haina mangna phondokhi ngasi nauna sangaba church ke thoramda harauba phongthokpa oina isai jagoi kya su utki National Education Policy 2020 ase hek lakpatage Bharat Education ke lamda honglagleba hongba ase aduke matik laikre policy asena Manipur da so hongba yamna puraklai haina Manipur University ke Register Professor W Chan Babuna phondokre wafama sing ase Bisnupur district ke ulauda laiba Pandit Din Dayal Upadhyaya Institute of Agriculture Science ke chahi ani covid na lebloraba matung Pangthokpa Precious May 2022 ge tharamda phongdokhibani Mauna makatana phongdokhibada hausek ase Ministry da Higher Education Commission of India haina samlakpa asina education system asida hena khumang sauction malamdampa ama leibaka ama oinaba honari asumna Manipur University da so asagumba transformation ase 2021 dage hauduktuna hausek anisuba sahi changsalak aduna lisangani kunitoi amadi lisangani kulumdoge academy session asida affiliated college singda NEP 2020 ge curriculum ase implement tauba hauraktuna hanagi leiramba system dage change tauba hauraktuna satrasu ozasu amadi leiriba staff singda transformation asida manung titna analyze tawdaba yaraktabana matam pidaba yaraktaba hanadage leramliba sing adudage ohongba lakpa asina hausik ka chanaba mongda tananaba honabada achoba mayongnaba amachange haina makata ke Tarungi sarukamo aina Pandit Din Dayal Upadhyaya Institute of Agriculture Science ke chairman su odiba ex union minister thonasam saubuna phondokibada Manipurda ngasi pawada lairak laishu haiba kya laikre adubu agriculture amadi allied subjects sing tamnaba college ama phawulaite horticulture forestry fishery ki college ama phawulaite Manipur University na so matam khara mirai biduna lairure maramdi kaw lairi haiduna adubu kaw ge common test lapa matamdadi lamdamba asege angang sang amata kawda tamba phangdre aduga lamdam asigi lairaba mama mapa oibesingna masasingna pamleba subject adu tamnaba honabada mapalamda thabadabani mapalamda tamanba haibese pichayamna changlebani asugamba awabakya asi ubadege Pandit Din Dayal Upadhyaya Institute of Agriculture Science asi haudoktuna telaba sahi khara asida lamdam asidege apaba mahiru kya puthokre Makatana so atopa subject sing hapsinduna lamdamba asige angang singbo atopa state chingdage angang singa changdamnaba ngamnaba honagani haina akatake ngasigi thorambadada Pandit Din Dayal Upadhyaya Institute of Agriculture Sciences ke director RK Imotombasu sarugya kibagaloinana institute asige mahiroi singna cultural program kya utkibagaloinana music and night ke thorum sapang thokhe Handatanangna wasak laukraba Himachal Pradesh ke Chief Minister Sukhbinder Singh Sukhuna haikibada Congress ke panungda bhaptana daba karibat laite karigumba madu lairabadi Rajasthan da oikiba phiba madu oirakane Congress Party na miyangi damal yaiphanaba thaba tawgadabanina Congress legislator amata BJP da yauksan khibalairoi cabinet ke ahamba meeting da government employees singe hanage all pension scheme amuk hana chananabagi wapham khanagane Chief Minister Sukhuna Makatana haikibada Finance Secretary ga wari sanare anoba lalong asige makada sel karamna puthokane kadaida sel thadagane haiba khange mahaki cabinet adobada chaktholagane haiba wafam su phongdokhe ministerial board ki damag MLA singna wanom nari haiba wafam adu Chief Minister Sukhuna yakide handa pangthokeba member humpuni pant laiba Himachal Pradesh Assembly Mikhalda seat Nipu Phangduna BJP ge government ge pawan munkibani Chief Minister ge post ke damang mioi ahum tanakhibada chahi yangkhaini pan suraba sukhobo Chief Minister oina khankibani Mahipur district ke manungchanba Nadon constituency dage Marirak MLA oraklaba Sukhbinder Singh Sukhu ase bus driver amagi machani Mukesh Agni Hoting Buna deputy Chief Minister oina wasak laukrabani Maharashtra amadi Karnataka gi lonaba ngamkhaida cheinaba leringai asida
Belagavida hayeng Karnataka Anisova Assembly Panduna symbolic Iba Mipama Ama Hengadori session adu ayuki pungtara mathuidagi Subarna Bidhana Saudada Pamba Hogani Iswal Bombay Presidency Sadukama Oidiba Belagavi Haiba Mapamasi Makunangang Lebalona Maram Oiduna Lisang Masamapan Yankaida Karnataka de Yonki Hairi Masagi Matangda Supreme Court case ama pending the lady bani Hokiba Sayol Karada Maharashtra de truck sing the Lakpa Miamna Karnataka da Edex Atavalekre Union Home Minister Amit Shah Amasong Maharashtra Gate Minister Eknath Sindiga Unaraba Matunda Karnataka Chief Minister Basavaraj Bomaina Special Session Asi Kokibani Haidi Ahamba Assembly Pamba Hawa Nimita Maharashtra Ikikaran Samitina Wakan Bipam Pangani Haidi Maragasida DC Nitas Patel na Maharashtra MP Daryashil Manebu Mapamba Aduda Sangbada Thingmatang Kre Haidi Hausagarabada Maruba Pau Omani Pisadi Sandina Barde Tharampang Tokre Matanga Sidalujere Numinini Satakadaba Gurumayum Akshay Kumar Sarmage Solo Art Exhibition Asidege Hudokre Second Track Demand Committee na Taliban demand Chimmitami Machimana Oibaki Nuxinabagi Mari Hena Paganaba Kongtang Haina MLA Santina Pondokre Loinana Congress Mananda Bab Danadaba Karimata Lete Kariguma Madularabadi Rajasthan Oikiba Pibamba Adu Orakani Hana Himachal Pradesh Chief Minister Subindana Haikre Image PAODAM Masagide Matanga Sedaloisere Ning Tabiri Besumba Amukana Kurumzare